Central Reserve Police Force Manipur and Nagaland Sector gi meeting makada Marifutaruk Shuba CRPF Battalion Lamphelna Sinduna Lakliba February Taruk tagi Kuntaruk Fauba Sai Sports Complex Tagel Pata Pangthokadaba Taruk Shuba Saheed Manoranjan Singh Memorial CRPF Football Tournament 2025-26 da Saruk Yagadaba Team Singh fixture draw event ngasi Lamphel Pata Leiba Marifutaruk Shuba CRPF Battalion gi Recreation Hall da Pangthokre Group Center CRPF Langjingi Commandant Arjuna Awardee Namairakpam Kunjarani na chair lauduna pangthokiba fixture draw event aduda battalion asigi rank khudingmaki official sing amfagi official sing amadi team manager sing su saruk yakhi loinana tournament asi fair play tournament ama oiba ngamnaba kupna khanaki knockout match punna tara manga sanagadaba tournament asigi fixture draw event aduda Group A da Trau FC Kwakatel, Pathap FC Lilong, Juvenile FC Tera, Nishu FC Porongpat, Rengdai FC, MIU FC Mayang Imphal, SJC Salam Amadi ESU Wangkhayauri, Aduga, Group B Dana SU Tera Bajar, Milan FA Kaibi, RFCC Kaino, SSU Sinjamay, TRUGPU Nambol, M Club Khabam, NMFA Salam Amadi UFC Utlauni. Ngasigi achamba thauram aduga mari leinana Group Center CRPF Langjingi Commandant Namairakpam Kunjarani na hai lakliba February 3 tagi 13 phawba pangthokadoriba Saheed Manoranjan Football Tournament asi CRPF na sinba tournament singi manungda khwaidagi chawba tournament amani chahi ahum phajil laklaba irang asina maram oiraga lamdam asida leiriba mipum khudingmakta achawba chaitheng ama piri Sanaroi Shingsu irang asina maram oiraga mapan lamda tournament natraga championship yawba chatpada aduki matik khudong chadaba mayoknari adubu ngasidi lamdam asida tapna tangdu leitaba hanjilakli lamdam asi hanagumna tangdu leitaba Manipur ama oihanbada Sanaroi Shinglasu saruk yabiyu CRPF na sinduna pangthokliba Saheed Manoranjan Football Tournament asida miyam lakpiduna support tawbiyu haina mahakna appeal tawkhi akoigi Manipur da leiriba hujiki Tengariba awaba aduga sanaroi jingju achuki matik wana lei aduga khogi leiriba je tapna bi shanti di pure adubu ekoina masikaram haina purkadage phajana normal rights purpangam bagi phibam je aina kamida khogi sports hoji so khogi 69 national school games ke koi Manipur na sindra kanna chathari asiguma dana khogi leiriba Manipur gi players Manipur gi sanabagi jida koi mayam kusamnana chatlaga Jiki tangdu leitadana wabada khogi khamthengna ware koi Manipur je asli matik ware lambi phangi somda amada loinak chatpa yadabagi aduna khogi sports sajida khogi atoppa lebak tagi khogi state tagi chu laga participate togna leibase smai togna amaga connectivity je sports si toraga koi mayam sangdana sports bu koi sogot laga hujiki charang nariba yamna tangdu leitadaba leiriba phibam je koi sports dagi shanti purak naba honamna si